Ibonong entertainment na puthokchaba wari paring nang aigi lotion khidraba wari gi manung channa wari macha lainamdo singarai dogi ahanba saruk tabikre ngasi amuk ani suba saruk pudana lakjari tabiriba singna hena laina khangbinaba ahanba sarukki wari khardang panjagi lainamdo singarai dogi ahanba sarukta Rakesh mahaki nungsibigi luhongba numita wana dolan mathakta yu thaklaga maisha khangki khanghoudana akanba nungsit amana yena khada satliba singarai leirang singado loina uraklaga masa pumba kupsinki lainamduna mahakpu haukraba Sonia gi waribu yakai hanki nongan baga bordoloi gi damakta airlines ta laki flight ta tongna haukiba wari sing ningsing laki noma numidang wairam amada lambida nupa amana nupi masa amabu tanaraki nupiduna masabu kanbinaba manakta chensilaki nupado hankre nupido Sonia ni makhoi ani khangnare Sonia maiteini Rakeshu mafamduda maitei masal ama phangbada haraujaki numitudagi nakshanaraki Rakesh ki MA gi aroba parikha pikre Sonia na aroiba saglen ama langjaki numittugi numidangda mana Rakesh ta magi nungsibado phongdokjaki adubu Rakesh na masagi arepa ama laikre waruba yadi haiki madu tabada Sonia ningba yamna kaiki numidangi aroiba saglenduna makhoigi aroiba su oikre Rakesh yomda tholokpadadi magi nungsijabido mana haibi indana atopa amada luhongnaba sinkre sahi amagi matungdani Guwahati da mahakna Sonia gi nakta lakhibado mahak Sonia ga thungnakhibra natraga kainakhibra habado taminarasi wari asida khonjel langlibasing Laiphrakhom Surjit Mukta Khuraijam amasung Ibomcha Nongni tabirasi nang aigi losin khidraba wari gi paringda wari macha lainamdo singaraido aroiba saruk ahuba makhol ama taakhibaduda driver do taxi du khamlaga yeng yamna nungaitana Rakesh ta hairi ओ गाड़ी पंक्चर होइसे कलमान रोकिबो नोले एकता टैक्सी लागे नगे गाड़ी पंक्चर ओइरे ngahak ngaibiba yagadra taxi ama phabiragera hobo moi rokhima yani ai ngaige Rakesh gari dei kumthabaga ingangai maphamdo yamna toin ukharba mafam amani mani Sonia gi yumge hek thongal dani mahak khangningba ma yauna thongal gi apikpa geto hangdok laga changsil hana gi hana gum punamak lei singarai pambi dusu mapung phana saramli hongli ba haiba targadi laikol do mi changbidre aduga yum dusu mi leina bagi matodi oidre Rakesh laikol dugi phampham duda phamthi min mangda Sonia ga aroiba kaina kibgin mito ure pi ta kiba khanghodi masinda hidoki aibu nanga unadana hallagadra nangonda amuktang orbasu pungningi awabase lijaba phanglaroidra Sonia ai sida lady sidi Rakesh swai lauki yeng thoklubada Sonia momo noklaga magi hek maningda leblaga leram ai nangai ko hairaga nangi chatkiramle nangi mahausagi hathu mataudo ngasi su humlamdri Sonia lakpadigidi akoibado naungna thawai palakpagum punamak yening hulakpagumi Rakesh to pumsum sumkre wa amatta ngangdana leble ai nang lakani haibase khangi karamna yamna ngakna Sonia da hangi adubu irai laibasibu aina nangbu nungsi nangbu ngairi sidi nungsi badi mapu magi athoiba khusemni lemdi hekta mangba yabro mahak
ꯂꯪꯂꯕ ꯃꯌꯥꯗꯨ ꯎꯠꯅ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯤꯅꯣꯛꯇꯨꯗ ꯔꯥꯀꯦꯁ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯈꯪꯗꯦ ꯉꯁꯤꯗꯤ ꯃꯍꯥꯛ ꯁꯣꯅꯤꯌꯥꯅ ꯄꯨꯝꯁꯨꯝ ꯁꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯃꯇꯁꯨ ꯔꯥꯀꯦꯁ ꯃꯉꯣꯟꯗ ꯑꯃꯨꯛꯇꯁꯨ ꯃꯨꯟꯅ ꯌꯦꯡꯂꯨꯗꯦ꯫ ꯉꯁꯤꯗꯤ ꯃꯥꯂꯦꯝꯁꯤꯗ ꯃꯥꯃꯨꯛ ꯐꯖꯕ ꯂꯩꯔꯝꯂꯔꯣꯏ꯫ ꯁꯣꯔꯣꯛꯇ ꯍꯣꯔꯣꯟ ꯈꯣꯡꯕ ꯇꯥꯔꯛꯏ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯏ꯫ ꯃꯄꯥꯟꯗ ꯇꯦꯛꯁꯤ ꯂꯩꯔꯤ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯀꯗꯥꯏꯗ ꯂꯩꯒꯅꯤ? ꯍꯜꯂꯒꯗ꯭ꯔꯣ? ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯣ ꯍꯧꯖꯤꯛꯇ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯃꯅꯤ ꯈꯪꯍꯧꯗꯅ ꯇꯥꯏꯐꯦꯠ ꯇꯥꯈꯤ꯫ ꯆꯠꯂꯣꯏ꯫ ꯉꯁꯤ ꯂꯣꯖꯗ ꯂꯩꯔꯒꯦ꯫ ꯍꯌꯦꯡ ꯉꯟꯅ ꯂꯥꯛꯀꯅꯤ꯫ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯣꯅꯤꯌꯥ ꯉꯁꯤꯁꯨ ꯔꯥꯀꯦꯁꯄꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯏ꯫ ꯔꯥꯀꯦꯁ ꯀꯔꯤ ꯑꯃꯠꯇꯁꯨ ꯁꯣꯅꯤꯌꯥꯗ ꯐꯣꯡꯗꯣꯛꯂꯝꯗ꯭ꯔꯦ꯫ ꯐꯔꯦ ꯃꯊꯪ ꯐꯣꯡꯗꯣꯛꯂꯁꯤ꯫ ꯑꯍꯤꯡꯗꯨꯃ ꯂꯣꯖ ꯑꯃꯗ ꯂꯦꯛꯏ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯃꯥꯟꯅꯕ ꯗꯦꯕꯣꯅꯥꯠ ꯎꯅꯩ꯫ ꯗꯦꯕꯣꯅꯥꯠꯅ ꯁꯣꯅꯤꯌꯥꯒꯤ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗ ꯔꯥꯀꯦꯁ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯈꯤ꯫ ꯑꯃꯨꯛꯁꯨ ꯁꯣꯅꯤꯌꯥꯕꯨ ꯋꯥꯔꯧꯗꯕ ꯉꯝꯂꯛꯇꯦ꯫ ꯂꯥꯏꯕꯛꯄꯨ ꯆꯩꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯇꯧꯅꯤ? ꯈꯨꯗꯛꯇ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯗꯨꯅꯤ, ꯀꯣꯛꯂꯔꯣꯏꯗꯧꯕ ꯗꯥꯛꯐꯝꯗꯨꯅꯤ꯫ ꯊꯤꯝꯖꯤꯟꯕ ꯌꯥꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯃꯥꯅ ꯉꯁꯤꯁꯨ ꯁꯣꯅꯤꯌꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯝꯂꯦ꯫ ꯁꯣꯅꯤꯌꯥꯅ ꯃꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯣꯛꯏ꯫ ꯔꯥꯀꯦꯁ ꯃꯃꯥꯏꯗꯣ ꯏꯃꯛ ꯃꯛꯁꯤꯜꯂꯤ꯫ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯏꯃꯨꯡꯗ ꯐꯝꯂꯒ ꯑꯅꯤꯃꯛ ꯆꯥ ꯊꯛꯂꯤ꯫ ꯁꯣꯅꯤꯌꯥꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯋꯥ ꯂꯣꯠꯀꯅꯨ꯫ ꯅꯪꯅꯦ ꯂꯣꯠꯂꯤꯕꯗꯤ꯫ ꯑꯩꯅ ꯀꯔꯤ ꯂꯣꯠꯂꯤꯕ? ꯅꯪ ꯂꯨꯍꯣꯡꯂꯦ ꯆꯨꯝꯕ꯭ꯔꯥ? ꯁꯣꯅꯤꯌꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯈꯪꯍꯣꯡ ꯍꯣꯡꯈꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ꯫ ꯌꯥꯝꯅ ꯋꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯅꯪꯅ ꯍꯥꯏꯅꯕꯒꯤ ꯃꯇꯝꯕꯨ ꯄꯤꯈ꯭ꯔꯕ꯭ꯔꯥ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯤꯗ ꯀꯔꯝꯅ? ꯅꯪꯒꯤ ꯅꯨꯄꯥꯗꯤ? ꯑꯩ ꯃꯥꯒ ꯀꯥꯏꯅꯔꯦ꯫ ꯃꯍꯥꯛ ꯁꯥꯅꯤ, ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯈꯟꯕ ꯃꯤꯁꯛꯅꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯌꯨ ꯊꯛꯏ, ꯖ꯭ꯋꯥꯔ ꯁꯥꯟꯅꯩ꯫ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯣꯠꯅꯩ꯫ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯑꯁꯣꯟꯕꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯨꯔꯒꯦ ꯈꯜꯂꯒ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯃꯥꯗꯤ ꯀꯗꯥꯏ? ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯔꯥꯀꯦꯁ ꯃꯁꯥ ꯄꯨꯝꯕ ꯇꯧꯐꯝ ꯈꯪꯗꯅ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯈꯣꯡꯐꯝ ꯑꯃꯈꯛ ꯁꯣꯏꯈꯤꯕꯗ ꯑꯁꯨꯛ ꯆꯥꯎꯅ ꯀꯥꯏꯈ꯭ꯔꯕ? ꯍꯦꯟꯅ ꯑꯃꯨꯛꯀꯁꯨ ꯁꯥꯎꯅꯤꯡꯂꯤꯕꯗꯤ ꯁꯥꯗꯨꯅꯤ꯫ ꯈꯪꯗꯦ, ꯀꯂꯛ ꯈꯟꯕꯟꯕꯇꯅ ꯑꯃꯨꯛꯀꯁꯨ ꯇꯥꯏꯅꯐꯝ ꯈꯪꯂꯛꯇꯦ꯫ ꯅꯨꯄꯥꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯃꯟ ꯈꯨꯝꯅꯤꯡꯂꯛꯏ꯫ ꯁꯣꯅꯤꯌꯥꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯅꯤꯡꯂꯛꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯂꯩꯐꯝ ꯇꯥꯛꯑꯣ꯫ ꯑꯩ ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯇꯣꯛꯑꯣ ꯌꯥꯔꯦ꯫ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯑꯩ ꯏꯪꯅ ꯍꯤꯡꯅꯤꯡꯉꯤ꯫ ꯃꯥꯒ ꯑꯩꯒꯒꯤ ꯃꯔꯤ ꯇꯠꯅꯈ꯭ꯔꯦ꯫ ꯃꯁꯤꯅ ꯐꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯈꯪꯕꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕꯁꯤꯒꯤ ꯑꯁꯥꯗ ꯂꯩꯖꯔꯒꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯍꯨꯔꯥꯟꯕ ꯃꯇꯨꯡꯗ ꯃꯩꯔꯤꯡꯕꯅ ꯀꯩꯗꯧꯔꯨꯒꯅꯤ? ꯋꯥꯗꯨ ꯇꯥꯕꯗ ꯔꯥꯀꯦꯁ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯣ ꯁꯣꯅꯤꯌꯥꯗ ꯃꯈꯥ ꯇꯥꯅ ꯎꯠꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯏꯀꯥꯏꯕꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯊꯣꯡꯒꯥꯜ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤ꯫ ꯁꯣꯅꯤꯌꯥꯅ ꯏꯉꯛ ꯉꯛꯅ ꯊꯣꯡꯕꯥ ꯄꯥꯏꯔꯒ ꯆꯠꯈꯤꯕꯗꯣ ꯌꯦꯡꯍꯧꯏ꯫ ꯔꯥꯀꯦꯁ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯗꯦꯕꯣꯅꯥꯠꯇꯒꯤ ꯁꯣꯅꯤꯌꯥꯒꯤ ꯅꯨꯄꯥꯒꯤ ꯂꯩꯐꯝ ꯂꯧꯏ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯒꯣꯄꯤꯅꯥꯊ ꯅꯒꯔ ꯍꯥꯎꯁ ꯅꯝꯕꯔ 5-4ꯒꯤ ꯊꯣꯡꯗ ꯊꯤꯜꯂꯤ꯫ ꯐꯅ ꯀꯨꯏꯅ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯔꯥꯀꯦꯁ ꯃꯁꯥꯒꯤ ꯑꯁꯥꯎꯕꯗꯣ ꯃꯈꯥ ꯇꯥꯅ ꯂꯥꯛꯁꯤꯟꯖꯕ ꯉꯝꯂꯛꯇꯕꯗꯒꯤ ꯊꯣꯡꯗ ꯃꯈꯣꯜ ꯍꯧꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯤ꯫ ꯃꯗꯨꯇꯗ ꯅꯨꯄꯥ ꯑꯃꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ कौन है? ꯀꯅꯥ? ꯔꯥꯀꯦꯁ ꯁ꯭ꯋꯥꯏ ꯂꯥꯎ꯫ ꯃꯥꯅꯤ, ꯅꯨꯄꯥꯗꯣ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯁꯣꯅꯤꯌꯥꯕꯨ ꯇꯥꯟꯅꯔꯛꯈꯤꯕꯗꯨꯅꯤ꯫ ꯃꯍꯥꯛ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯐꯥꯊꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯇꯨꯃꯤ सोनिया का मोता सोकिया? नंग सोनिया की नुपा सोकिया? हाँ। मखा अमुक ताखिद्रे। नुपादुदा पंफूदा फुजल्ली। असाउबो पुम नुपादुदा ताइनख्रे। मतौदुदा
नुपादो कोइलाव लाव मोइबा छुनो मोइबा छुनो अई वासे अमुक्ता ताबिको अई वासे अमुक्ता ताबिको हंजन हंजन नुपादुना हाइजरपदुदा मागी वादो तार वारीदो तारुबदगिदी मसादो पुंग पंग पंगशिनख्रे मसादा चेलंबा ई पुंबा फमजिन खिबगुमनि कही अमत्त मखा तारमदना लमजावरुमदा थुलै मसादो तारंग अमदा सटख्रे खंगौदना कार अमना मंगोंदा सापु कन्ना थुंजन महाक खंबा मा यावना मांगलोमदा कन्ना सेखटख्रे लेपतब खोंथांगना अरोइबददी सोनिया की युमदा पुसनखि सोनिया की थोंग थिल सोनिया थोंग हांदोले राकेश की माइथोंदो यामना थक्कतबी मसादो चेंग खैबगुमना सुनिक सोनिया ना राकेश ता इमुंगदा संगना बाय अदुबु राकेश ती सोनिया दा सागदबगुम ममित कुप्तनी येंद ngasina mo kari tawre kari ino aduk yamna pakhali dubo changsila नंदी था तरुमुक की ममांगदा सीखरे हाय सुम्ब्रा सोनिया सकपम खंकन हंजन की याम सिंगलेम नंगले kanana hirei सोइकिया hoi chummi mangda lepliba aise thawai mirel अदुका पुनमक्षिन करी सोनिया कपना कपना वारी ले रही nangna chakhrabada matam khara wana nang amuk halakhini khanna ngaijaki maraksida ima su kanna nasilai phibam sida imana ibu yum palhanningi tanja aduda soikyagi imungna ibu bina na bataksilaki pamda master gi aroiba parikya phawba pidana imagi yathang inna soikyada lomki matam kharadi aibu yamna luna tawbiki khara leiragadi mahak phattaba sangat tinarakpadagi ख्वाइदगी फत्तबा मी अमा हाइबदो ओइरकी ओक्तबा अमना तौबा खुदिमक मा तौई आइबु हन्ना यिंबिदे नुमित खुदिंगी ओली फुई चै मरकसिदा इमा कन्ना नासिलकपगी पाउ पिरकी आई निंगबा काइना नुपा मयुम थादोकलगा मतम पुंबगी ओइना इमागी मनाक्ता लैकी इमादो adum ikui kuidan laikidre ai yamna waki sikar sira kayarak shukanki nongma numidang ama soikya yu yamna ngauraga lai thong hangdoknaba kayarak hairabasu aina hangdokhide Hey Sonia Darkhan Kulim अय सोनिया थोंग आंगु Tumi Sona तारि ब्रो नंगबो Hey Mokhang Nakribo अय आइबु साउन गनो Mai Tomak Sisak Saki ID so आइना रोय बोइना हारिसिनी Hey Darkhan Kulim थोंग आंगु Anatha Dwal Bangidim नत्र दिने आइना थोंग थुदे कनी Darkhan Kulim Hey Sonia थोंग आंगु ए थोंग आंगु thong kap khairak labada khangba ngamlaktabadagi sem khaibagi thamba sorina isada hanjin thinjin badagi ai khudakta siki punamaksigi haurak phamni nangni ngasi nangna aigi damak lepiriba asumna matamduda lepiram labadi asumna khak thoklamloi hayo haujikti nangna aigi awaba pumba ko halagani natra पुनमक ओइदुनसु असीबना अहिंबगा पुनमदे खक्या अदुदी नंग आइबु कीरे नत्रा फै कैसु काइदे नंग न सी फै खनबदो अदुम तो
ꯑꯩ ꯀꯩꯁꯨ ꯌꯦꯠꯂꯣꯏ꯫ ꯂꯥꯀꯦꯁ ꯑꯁꯨꯝ ꯑꯁꯨꯝ ꯀꯤꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯅꯤꯡ ꯍꯟꯅ ꯍꯟꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯁꯣꯅꯤꯌꯥꯗꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯈ꯭ꯔꯕꯒꯨꯝ ꯀꯟꯅ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯏ꯫ ꯄꯥꯈꯠꯅ ꯂꯝꯕꯤꯗ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯒ ꯆꯦꯟꯕꯗ ꯀꯟꯅ ꯊꯧꯔꯛꯄ ꯇꯥꯇꯥ ꯒꯥꯔꯤ ꯑꯃꯅ ꯁꯥꯐꯨ ꯀꯟꯅ ꯃꯍꯥꯛ ꯄꯥꯈꯠꯅ ꯀꯟꯅ ꯂꯥꯛꯈꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯒꯥꯔꯤꯗꯨꯅ ꯃꯥꯕꯨ ꯁꯨꯛꯎ ꯎꯈꯤꯗꯦ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯅ ꯔꯥꯀꯦꯁꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯁꯥꯗꯣ ꯒꯥꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯕꯗꯨ꯫ ꯇꯨꯡꯗ ꯌꯦꯡꯊꯣꯔꯛꯄꯗ ꯁꯣꯅꯤꯌꯥꯗꯣ ꯅꯣꯛꯂꯒ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯣ ꯃꯤꯀꯨꯞꯇꯨꯃꯛ ꯄꯦꯟꯖꯕ ꯅꯨꯡꯉꯥꯏꯖꯕ ꯎꯈꯤꯗ꯭ꯔꯤ꯫ ꯃꯇꯧꯗꯨꯗ ꯔꯥꯀꯦꯁ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯃꯄꯨꯛꯅꯤꯡꯗ ꯎꯁꯤꯠꯃꯟꯗꯦ ꯈꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯅꯣꯛꯂꯤꯕ? ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯅꯪꯒꯤꯁꯤ ꯑꯩꯅ ꯁꯤꯕꯗꯨꯔꯣ ꯄꯥꯝꯂꯤꯕꯁꯦ? ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯁꯥꯗꯣ ꯂꯩꯇꯥꯗ꯭ꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯑꯅꯤꯡꯕꯗ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯀꯔꯝꯕ ꯑꯅꯤꯡꯕ? ꯁꯤꯗ ꯀꯔꯤꯕꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩ? ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯤꯕꯨ ꯑꯅꯤꯔꯛ ꯁꯤꯕ ꯌꯥꯕ꯭ꯔꯣ? ꯀꯔꯤ ꯍꯥꯏꯕ? ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯑꯩꯒ ꯆꯞ ꯃꯥꯟꯅꯔꯕꯅꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯔꯦ꯫ ꯅꯪ ꯑꯩꯕꯨ ꯅꯤꯡꯇꯝꯍꯜꯂꯨ꯫ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯒꯅꯨ ꯄ꯭ꯂꯤꯖ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯑꯩꯅ ꯂꯠꯅꯈꯤ꯫ ꯑꯩꯒꯤꯁꯨ ꯑꯁꯣꯟꯕ ꯂꯩꯈꯤꯕꯅꯅꯤ꯫ ꯃꯇꯝꯅ ꯄꯨꯗꯨꯅ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯅꯦ꯫ ꯑꯗꯨꯕꯨ ꯅꯪꯒ ꯑꯩꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯕ ꯌꯥꯔꯔꯣꯏꯗꯧꯕ ꯄꯜ ꯑꯃꯅ ꯈꯥꯔꯝꯂꯦ꯫ ꯄꯨꯝꯅꯃꯛ ꯃꯄꯨ ꯃꯥꯒꯤ ꯃꯅꯤꯡꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣ꯫ ꯑꯩꯅ ꯅꯪꯕꯨ ꯀꯧꯕꯅꯦ꯫ ꯀꯔꯝꯅꯅꯣ? ꯑꯩꯗꯤ ꯈꯪꯗꯦꯅ꯫ ꯁꯣꯅꯤꯌꯥ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯊꯪ ꯂꯤꯊꯔꯛꯏ꯫ ꯑꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯋꯥꯃꯟꯈꯤꯕꯅ ꯃꯤꯔꯝꯂꯦꯟꯗꯁꯨ ꯇꯤꯟꯗ ꯂꯩꯔꯝꯂꯦꯟꯗꯁꯨ ꯌꯧꯉꯝꯗ ꯋꯥꯅ ꯂꯩꯈꯤ꯫ ꯅꯪꯒꯤ ꯑꯋꯥꯕ ꯃꯤꯀꯨꯞꯇꯨꯅ ꯑꯩꯕꯨ ꯅꯅꯥꯛꯇ ꯌꯧꯍꯟꯈꯤ꯫ ꯁꯤꯡꯒꯥꯔꯩꯒꯤ ꯂꯩꯅꯝꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤ ꯏꯈꯧ ꯂꯥꯡꯍꯟꯈꯤꯕꯅꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯨꯡꯗ ꯑꯩꯅ ꯅꯪꯕꯨ ꯎꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯂꯝꯁꯤꯟꯕ ꯈꯛ ꯉꯝꯈꯤꯗꯦ꯫ ꯅꯪꯅ ꯂꯥꯛꯄ ꯂꯝꯕꯤꯗ ꯒꯥꯔꯤ ꯄꯪꯆꯔ ꯑꯣꯏꯍꯜꯂꯒ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯈꯤꯕꯅꯤ꯫ ꯁꯣꯏꯀ꯭ꯌꯥꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯒꯥꯔꯤꯅ ꯊꯣꯝꯕꯗ ꯅꯪꯗꯤ ꯑꯗꯨꯝ ꯁꯤꯈ꯭ꯔꯕꯅꯤ꯫ ꯃꯈꯥꯗꯤ ꯅꯪꯁꯨ ꯈꯪꯂꯦꯗꯅ꯫ ꯅꯠꯇꯦ ꯑꯩ ꯅꯪꯕꯨ ꯊꯥꯖꯗꯦ꯫ ꯑꯩꯗꯤ ꯑꯍꯤꯡꯕꯅꯦ꯫ ꯑꯩꯗꯤ ꯑꯍꯤꯡꯕ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯕꯅꯦ꯫ ꯅꯪ ꯃꯈꯥ ꯇꯥꯅ ꯑꯩꯕꯨ ꯀꯤꯍꯟꯒꯅꯨ꯫ ꯐꯔꯦ, ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯗꯤ ꯅꯪꯅ ꯏꯍꯥꯟ ꯍꯥꯟꯅ ꯒꯥꯔꯤ ꯊꯦꯡꯈꯤꯕ ꯃꯐꯝꯗꯨꯗ ꯆꯠꯁꯤꯜꯂꯛꯑꯣ꯫ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯗꯨ ꯇꯥꯅ ꯂꯥꯛꯏ꯫ ꯔꯥꯀꯦꯁ ꯃꯁꯥꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯈꯤ꯫ ꯃꯤ ꯃꯌꯥꯝ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯀꯣꯏꯁꯤꯜꯂꯒ ꯂꯩ꯫ ꯃꯍꯥꯛ ꯍꯥꯊꯨ ꯃꯤ ꯃꯔꯛ ꯈꯥꯏꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯃꯥꯡꯗ ꯐꯤꯕꯝ ꯁꯣꯛꯅ ꯑꯁꯤꯕ ꯅꯨꯄꯥ ꯑꯃ ꯎꯠꯅ ꯇꯥꯔꯤ꯫ ꯃꯁꯥꯗ ꯅꯤꯛꯄ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯅꯨꯄꯥꯗꯣ ꯃꯥꯅ ꯈꯪꯕꯒꯨꯝ ꯇꯧ꯫ ꯇꯟꯖꯥꯁꯤꯗ ꯂꯩꯔꯝꯕ ꯄꯨꯂꯤꯁ ꯑꯃꯅ ꯑꯁꯤꯕꯗꯣ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯔꯥꯀꯦꯁ ꯃꯁꯥ ꯑꯣꯏꯔꯝꯂꯦ꯫